ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯨꯙꯒꯤ ꯂꯥꯏꯁꯪ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯕꯨꯙꯒꯤ ꯂꯥꯏꯁꯪ꯫ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯇꯠꯇꯅ ꯑꯗꯨꯝ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯟ ꯇꯧꯔꯛꯄꯗ ꯂꯥꯟ ꯇꯧꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟꯖꯦꯜꯂꯝꯗꯥꯏꯗ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯀꯣꯔꯐꯨꯒꯨꯝꯕ ꯑꯆꯧꯕ ꯄꯥꯇ꯭ꯔꯗ ꯍꯥꯞꯄꯒ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯐꯝ ꯑꯃꯗ ꯐꯨꯝꯖꯤꯜꯂꯝꯕ ꯅꯠꯇ꯭ꯔꯒ ꯂꯣꯠꯁꯤꯜꯂꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯃꯟꯗꯂꯦꯗꯁꯨ ꯑꯆꯧꯕ ꯂꯥꯟ ꯀꯌꯥ ꯑꯃ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯁꯨ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯆꯧꯕ ꯌꯣꯠꯀꯤ ꯇꯔꯪ ꯑꯃꯗ ꯍꯥꯞꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯂꯥꯏꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯑꯃꯗ ꯂꯣꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯟꯗꯂꯦꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯃꯛꯅ ꯈꯪꯏ꯫ ꯑꯁꯨꯝꯅ ꯑꯈꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯂꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯟꯖꯤꯟ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯉꯥꯎꯅ ꯐꯩꯅ ꯅꯥꯕ ꯀꯌꯥ ꯇꯧꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯪꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯍꯤꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯂꯧꯅꯅꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤꯅ ꯍꯣꯠꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯜꯕꯥꯔꯠ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯠꯄ ꯆꯥꯕꯗ ꯃꯅꯤꯡ ꯊꯨꯡꯈꯤꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯦꯅ ꯃꯧꯅ ꯆꯠꯄ ꯑꯃꯗꯤ ꯒꯥꯔꯤ ꯐꯖꯕ ꯊꯧꯗꯨꯅ ꯅꯨꯄꯤ ꯀꯣꯏꯕ ꯑꯗꯨ ꯎꯔꯒ ꯑꯜꯕꯥꯔꯠ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯌꯥꯝꯅ ꯀꯂꯛꯆꯈꯤ꯫ ꯃꯈꯣꯏꯅ ꯃꯈꯜ ꯀꯌꯥꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤ ꯍꯥꯠꯂꯒ ꯁꯦꯟ ꯃꯨꯟꯁꯤꯔꯥ ꯈꯜꯂꯤ, ꯑꯗꯨꯒ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯒ ꯁꯦꯟ ꯇꯥꯟꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯑꯐꯪꯕ ꯃꯇꯝ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯔꯕꯁꯨ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯜꯕꯥꯔꯠ ꯑꯦꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯑꯒ ꯑꯜꯕꯥꯔꯠꯅ ꯑꯦꯂꯦꯛꯁꯀꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯦꯛꯁꯇꯨ ꯑꯜꯕꯥꯔꯠꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ, ꯑꯗꯨꯒ "ꯀꯩꯗꯧꯔꯒꯦ ꯃꯇꯥꯎ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯜꯕꯥꯔꯠꯅ "ꯃꯇꯥꯎ, ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗꯕꯅꯤ, ꯂꯥꯛꯑꯣ." ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛ ꯑꯁꯨꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ. ꯅꯠꯇꯦ, ꯀꯗꯥꯏꯗꯅꯣꯕ ꯆꯠꯇꯣꯏꯁꯦ? ꯑꯁ ꯃꯇꯥꯎ, ꯃꯗꯨ ꯍꯪꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯃꯤ. ꯂꯥꯛꯑꯣꯁꯦ. ꯂꯝꯕꯤꯗ ꯆꯠꯅ ꯍꯥꯏꯔꯒ ꯂꯥꯛꯑꯣꯕ. ꯉꯥꯏꯈꯣꯗ ꯃꯇꯥꯎ, ꯁꯥꯇꯤꯟ ꯑꯃꯇꯪꯗꯤ ꯄꯥꯏꯔꯛꯈꯤꯒꯦꯗꯅ ꯀꯩꯗꯧꯔꯒꯦ? ꯍꯣꯏꯅꯦ, ꯄꯥꯏꯔꯛꯑꯣꯅꯦ. ꯁꯠ ꯂꯥꯛꯑꯣꯕ. ꯑꯁꯨꯝꯅ ꯑꯜꯕꯥꯔꯠꯅ ꯍꯣꯕꯦ ꯂꯥꯛꯂꯒ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯅꯣꯡꯅ ꯀꯟꯅ ꯇꯥꯕ ꯃꯇꯝ ꯑꯃꯗ ꯑꯦꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯦꯂꯦꯛꯁꯅ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯦꯂꯦꯛꯁꯅ ꯑꯜꯕꯥꯔꯠꯇ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯜꯕꯥꯔꯠꯅ "ꯃꯇꯥꯎ, ꯑꯩꯅ ꯍꯦꯛ ꯍꯥꯏꯕ ꯏꯄꯨꯗꯣ ꯉꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦꯌꯦ. ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯈꯪꯕꯅꯦ. ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏ. ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯅꯪ ꯀꯧꯕ ꯂꯥꯛꯏꯁꯤꯅꯦ." "ꯀꯅꯥꯅꯣ ꯏꯄꯨ ꯍꯥꯏꯕꯣ? ꯑꯩꯗꯤ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯃꯇꯥꯎ." "ꯑꯁ ꯃꯇꯥꯎ ꯑꯦꯂꯦꯛꯁ, ꯅꯪ ꯁꯤꯗꯤ ꯀꯥꯎꯒꯜꯂꯤꯍꯦ. ꯑꯩꯅ ꯍꯥꯏꯕ ꯃꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯉꯝꯃꯤ ꯍꯥꯏꯕ ꯏꯄꯨ ꯃꯥꯏꯕꯗꯣ, ꯑꯗꯨꯅꯦꯃꯤ ꯍꯥꯏꯁꯦ." "ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕꯗꯨ ꯍꯥꯏꯔꯛꯑꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯏꯅꯥ ꯈꯨꯟꯕꯁꯨ ꯌꯥꯔꯣꯏꯗꯕꯗ." "ꯌꯥꯔꯦ ꯑꯦꯂꯦꯛꯁ, ꯅꯪꯒ ꯋꯥꯡꯅꯕꯁꯦ ꯑꯩ ꯂꯩ ꯅꯥꯏ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯑꯍꯟ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯍꯟ ꯑꯗꯨꯒ ꯎꯅꯗꯨꯅ ꯑꯍꯟ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯦꯟ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯝꯃꯤ꯫
ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯑꯅꯤ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯤ ꯀꯌꯥ ꯂꯥꯌꯦꯡꯂꯛꯄ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇ ꯍꯪꯂꯛꯇ꯭ꯔꯤꯍꯩ꯫ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯍꯧꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ? ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯍꯪꯂꯛꯄꯗ ꯑꯜꯕꯥꯔꯠꯅ, ꯏꯄꯨ, ꯀꯔꯤ ꯊꯕꯛꯅꯣ? ꯉꯝꯅꯤꯅꯦ꯫ ꯀꯅꯥ ꯍꯥꯠꯂꯨꯒꯦ? ꯑꯗꯨ ꯅꯠꯇꯦꯅꯦꯍꯦ, ꯃꯤ ꯍꯥꯠꯀꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯑꯃ ꯆꯤꯡꯊꯛꯇ ꯂꯩꯗꯅ? ꯍꯣꯏ ꯏꯄꯨ, ꯂꯩꯌꯦ꯫ ꯅꯥꯄꯤꯅ ꯏꯁꯣꯡ ꯁꯣꯡꯖꯤꯟꯕꯗꯨ ꯅꯠꯇ꯭ꯔꯣ? ꯃꯌꯥꯝꯅ ꯕꯨꯠ ꯊꯣꯛꯏꯒ ꯍꯥꯏꯅꯕꯗꯣ? ꯃꯗꯨꯒꯤ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯉꯒ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯉꯒ ꯃꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯂꯧꯔꯨꯒꯗꯕꯅꯤ꯫ ꯏꯄꯨ, ꯑꯗꯨꯗꯤ ꯃꯤꯅꯁꯨ ꯂꯣꯏꯅ ꯍꯥꯏꯅꯕ ꯊꯕꯛꯅꯤꯗ꯫ ꯑꯗꯨꯒꯤ ꯁꯨꯔꯨꯡꯗꯨꯗꯤ ꯃꯤ ꯐꯅꯌꯥꯝ ꯆꯪꯅꯔꯦ, ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯩ꯫ ꯑꯩꯈꯣꯏꯁꯨ ꯆꯪꯉꯨꯔꯦ, ꯀꯩꯝꯇ ꯂꯩꯍꯧꯗꯦꯗ꯫ ꯅꯣꯏꯅ ꯆꯪꯐꯝ ꯂꯥꯟꯕꯅꯤꯅꯦ꯫ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕ ꯆꯪꯐꯝ ꯑꯁꯤꯗꯒꯤ ꯆꯪꯉꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯄꯨ, ꯑꯗꯨꯗꯤ ꯆꯪꯐꯝꯗꯨ ꯇꯥꯛꯄꯤꯔꯣ, ꯑꯩꯈꯣꯏ ꯍꯌꯦꯡ ꯍꯦꯛꯇ ꯆꯪꯉꯒꯦꯅꯦ꯫ ꯑꯗꯣ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯅꯈꯣꯏ ꯅꯊꯟꯇ ꯆꯪꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏ ꯂꯥꯏ ꯑꯣꯛꯅꯗꯨꯅ ꯁꯤꯕꯁꯨ ꯌꯥꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨ ꯆꯥꯡ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯒ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯀꯛꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠ ꯄꯨꯡꯉꯛ ꯉꯛꯏ, ꯑꯗꯨꯒ ꯑꯍꯟ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯄꯨ, ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯂꯧꯕ ꯆꯠꯄꯒꯤꯗꯃꯛꯇꯕꯨ ꯈꯨꯅꯥꯎꯕꯤ ꯀꯛꯄ ꯍꯧꯅꯗꯦꯗ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯗꯨꯅ, ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯍꯜꯂꯣ, ꯊꯦꯡꯈꯤꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯟ ꯑꯗꯨ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯜꯕꯥꯔꯠ ꯑꯃꯗꯤ ꯑꯦꯂꯦꯛꯁꯁꯨ ꯑꯍꯟ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯋꯥꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤꯈꯤꯕꯅ ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄꯗꯒꯤ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ, ꯑꯗꯨꯒ ꯈꯨꯅꯥꯎꯕꯤ ꯀꯛꯂꯒꯦ ꯍꯥꯏꯅ ꯑꯍꯟ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ, ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯔꯝꯃꯨ, ꯊꯥꯡ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯥ ꯑꯃꯗ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯟ ꯑꯗꯨꯅ ꯊꯥꯡꯒꯤ ꯃꯍꯨꯠꯇ ꯆꯦ ꯃꯀꯣꯜ ꯑꯃ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯑꯅꯤ, ꯁꯦ ꯃꯁꯤꯒꯤ ꯃꯦꯞ ꯑꯁꯤ ꯌꯦꯡꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯃꯦꯞ ꯑꯗꯨ ꯑꯜꯕꯥꯔꯠ ꯑꯃꯗꯤ ꯑꯦꯂꯦꯛꯁꯅ ꯇꯤꯡꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯦꯞ ꯑꯗꯨꯗ ꯆꯤꯡ ꯑꯃ ꯌꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏꯁꯪ ꯑꯃꯁꯨ ꯌꯦꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯂꯩꯕ ꯆꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯂꯩꯔꯤꯕ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤ ꯅꯠꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯗꯦ ꯍꯥꯏꯅ ꯑꯍꯟ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯃꯦꯞ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯗꯣꯛꯂꯒꯦ, ꯑꯗꯨꯒ ꯆꯪꯒꯗꯕ ꯃꯑꯣꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯛꯂꯒꯦ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯐꯪꯂꯛꯂꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠꯅ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯑꯃꯟꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯁꯨꯒꯥꯏꯅ ꯇꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯀꯥꯏꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯎꯕ ꯐꯪꯒꯅꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯈꯣꯡꯀꯥꯞ 6 ꯆꯠꯂꯒ ꯐꯨꯠ 3 ꯂꯨꯕ ꯀꯣꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯣꯠꯀꯤ ꯊꯣꯡ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯪꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯪꯂꯕꯁꯨ ꯅꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯂꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯄꯥꯟꯗ ꯊꯣꯔꯛꯀꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯥꯏ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ, ꯑꯗꯨꯒ ꯃꯥꯅ ꯅꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯉꯝꯗꯥꯏꯗ ꯌꯨꯕꯤ ꯑꯃꯗꯤ ꯆꯤꯅꯤꯅ ꯇꯣꯠꯂꯒ ꯁꯥꯕ ꯂꯗꯨ ꯈꯔꯁꯨ ꯄꯨꯁꯤꯟꯈꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯛꯂꯕꯗꯤ
ꯌꯨꯕꯤꯒꯤ ꯂꯗꯨ ꯑꯗꯨ ꯂꯪꯁꯤꯟꯗꯨꯅ ꯄꯤꯖꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯄꯤꯖꯕꯒ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯨꯝꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯅꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯊꯤꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯂꯗꯨ ꯐꯅ ꯆꯥꯔꯕꯁꯨ ꯃꯍꯥꯛ ꯇꯨꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯊꯣꯔꯛꯅꯕ ꯇꯧꯀꯣ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯅꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 38 ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯕ ꯌꯥꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅ ꯍꯥꯟꯅ ꯆꯪꯉꯛꯑꯝꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯃꯤ ꯑꯗꯨꯒꯤ ꯃꯅꯝꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯗꯨ ꯆꯍꯤ 38 ꯍꯧꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯂꯛꯇꯕꯗꯒꯤ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯗꯤ ꯀꯨꯏꯗ꯭ꯔꯤ, ꯆꯍꯤ 10 ꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯟ ꯑꯣꯏꯔꯦ, ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯈꯜꯂꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯅꯤ, ꯅꯈꯣꯏꯅ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯊꯧꯅꯥ ꯂꯩꯅ ꯐꯪꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯆꯪꯉꯨ꯫ ꯑꯗꯨꯒ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯊꯣꯔꯛꯎꯀꯣ꯫ ꯃꯁꯤꯃꯗꯤ ꯅꯈꯣꯏ ꯁꯨꯡꯀꯥꯎ ꯀꯥꯎꯔꯅꯨ꯫ ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠꯇꯨ ꯌꯥꯝꯅ ꯀꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯄꯥꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯁꯤꯔꯥ ꯇꯧꯒꯨꯝꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯕ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯞ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯦꯂꯦꯛꯁꯅ ꯑꯍꯟ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ, ꯏꯄꯨ, ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯏꯍꯤꯡꯅ ꯍꯤꯡꯆꯥꯕ ꯀꯥꯔꯅꯤꯚꯔꯁ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯗꯨ ꯆꯥꯔꯒ ꯇꯨꯝꯃꯤꯗꯤ? ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯁꯤꯡꯁꯤ ꯂꯗꯨ ꯆꯥꯔꯗꯤ ꯍꯦꯛꯇ ꯇꯨꯝꯅꯕ꯭ꯔꯣ? ꯑꯁꯨꯝꯅ ꯑꯦꯂꯦꯛꯁꯅ ꯍꯪꯉꯛꯄꯗ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯏꯒꯤ ꯂꯩꯄꯥꯟꯅꯕ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯁꯦ ꯌꯨꯕꯤ ꯑꯃꯗꯤ ꯆꯤꯅꯤꯅ ꯇꯣꯠꯂꯒ ꯁꯥꯕ ꯂꯗꯨ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯗꯨ ꯑꯗꯨ ꯄꯤꯖꯔꯒ ꯍꯦꯛ ꯍꯦꯛ ꯊꯦꯝꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯂꯩꯄꯥꯟꯅꯕ ꯑꯃꯅ ꯂꯥꯏꯁꯪꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯍꯨꯔꯥꯜꯂꯒ ꯄꯨꯕ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯅꯨꯄꯥ ꯂꯩꯄꯥꯟꯅꯕ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯄꯥꯟꯅꯕ ꯑꯗꯨꯕꯨ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯃꯥꯡꯃꯛꯇꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯎꯔꯕ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯁꯦꯂꯨꯡꯕꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯈꯜ ꯆꯦꯟꯕꯤ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯥꯏꯑꯣꯟ ꯑꯣꯜꯂꯣ ꯍꯥꯏꯅ ꯁꯥꯞ ꯇꯧꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯄꯥꯟꯅꯕ ꯑꯃ ꯍꯥꯠꯈꯤꯕꯗꯨ ꯂꯩꯄꯥꯟꯅꯕ ꯑꯗꯨꯅ ꯂꯥꯏꯁꯪꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯟ ꯈꯔ ꯍꯨꯔꯥꯜꯂꯒ ꯊꯣꯔꯛꯄꯗ ꯈꯠꯅ ꯆꯩꯅꯕ ꯑꯗꯨ ꯊꯣꯛꯄꯗꯒꯤ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯄꯗꯒꯤ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯁꯦꯂꯨꯡꯕꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯁꯪꯒꯤ ꯂꯩꯅꯨꯡꯒꯤ ꯀꯣꯝ ꯑꯗꯨꯗ ꯊꯝꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯤꯡꯅꯤꯡꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯍꯤꯡꯕ ꯉꯝꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯤꯅ ꯀꯠꯂꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯁꯨꯔꯨꯡ ꯑꯗꯨꯗ ꯊꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥ ꯑꯃꯠꯇꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯍꯨꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯇꯧꯕꯗꯒꯤ ꯂꯝ ꯑꯗꯨꯒꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕꯁꯤꯡꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯁꯨꯔꯨꯡꯗ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯠꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯈꯤꯕ ꯑꯃꯗꯤ ꯂꯥꯏꯁꯪ ꯑꯗꯨꯁꯨ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯅ ꯊꯨꯒꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯁꯪ ꯑꯗꯨ ꯑꯇꯦꯛ ꯑꯀꯥꯏ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯂꯥꯏꯁꯪ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯁꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯗ ꯌꯨꯕꯤꯒꯤ ꯂꯗꯨ ꯑꯗꯨ ꯄꯤꯖꯔꯕꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯌꯨꯕꯤꯒꯤ ꯂꯗꯨ ꯆꯥꯔꯒ ꯇꯨꯝꯈꯤꯕꯒꯨꯝ ꯇꯨꯝꯈꯤꯅꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯌꯨꯕꯤꯒꯤ ꯂꯗꯨꯗꯨ ꯄꯨꯕ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯌꯥꯝꯕ ꯈꯪꯂꯕ ꯃꯇꯨꯡ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯌꯨꯕꯤ ꯑꯃꯗꯤ ꯆꯤꯅꯤꯅ ꯁꯥꯕ ꯂꯗꯨ ꯑꯗꯨ ꯄꯨꯗꯨꯅ ꯑꯋꯥꯡꯕ ꯆꯤꯡꯊꯛ ꯑꯃꯗ ꯂꯩꯔꯤꯕ ꯃꯜꯂꯕ ꯕꯨꯙꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯂꯦ꯫
ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯑꯆꯧꯕ ꯕꯦꯒ ꯑꯃꯗꯤ ꯕꯦꯆꯥꯟ ꯌꯣꯄꯥꯛ ꯇꯣꯛ ꯑꯃꯗꯤ ꯑꯉꯥꯟꯕ ꯇꯣꯔꯆꯂꯥꯏꯠ ꯃꯔꯤ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯕꯨꯙꯒꯤ ꯑꯃꯟꯕ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯥꯃꯟꯈꯤꯕꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯒ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩ ꯍꯥꯏꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯂꯥꯏꯁꯪ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯣꯡꯖꯤꯜꯂꯝꯂꯦ꯫ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ꯫ ꯎꯁꯤꯡ ꯑꯗꯨꯒꯤ ꯑꯀꯪꯕ ꯎꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯃꯁꯛ ꯎꯗꯅ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯅ ꯑꯜꯕꯥꯔꯠ ꯑꯃꯗꯤ ꯑꯦꯂꯦꯛꯁꯅ ꯑꯁꯨꯝ ꯂꯥꯛꯄꯗꯗꯤ ꯃꯨꯔꯇꯤ ꯑꯀꯥꯏꯕ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯟꯊꯕ ꯇꯧꯗꯅ ꯃꯨꯔꯇꯤ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞ 3 ꯆꯠꯊꯣꯛꯂꯒ ꯐꯨꯠ 3 ꯂꯨꯕ ꯀꯣꯝ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯣꯟꯅ ꯃꯃꯩꯊꯪꯗ ꯑꯦꯂꯦꯛꯁꯅ ꯍꯥꯏꯊꯔꯛꯄ ꯌꯣꯠ ꯑꯗꯨꯅ ꯀꯥꯛ ꯂꯥꯎꯕ ꯄꯣꯠꯁꯛ ꯑꯃꯗ ꯌꯥꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯈꯥꯏꯕꯗ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯏꯁꯨꯛ ꯁꯨꯛꯅ ꯃꯝꯂꯕ ꯀꯣꯝ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯀꯣꯝ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯊꯥꯔꯤꯕ ꯌꯣꯠꯀꯤ ꯀꯩꯔꯥꯛ ꯑꯗꯨꯗ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠ ꯃꯈꯣꯏ ꯑꯅꯤ ꯃꯊꯪ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯀꯣꯝ ꯑꯗꯨꯗ ꯀꯨꯝꯃꯛꯄꯗ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯑꯆꯧꯕ ꯕꯦꯒ ꯑꯃꯗꯤ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯒ ꯄꯨꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯈꯣꯠꯂꯥꯏꯁꯤꯡꯗꯤ ꯂꯣꯏꯅ ꯃꯊꯛꯇ ꯊꯝꯂꯝꯂꯦ꯫ ꯑꯁꯨꯝ ꯆꯪꯉꯛꯄꯅ ꯐꯅ ꯌꯥꯝꯅ ꯁꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯑꯁꯨꯝ ꯆꯪꯉꯛꯄꯗ ꯃꯤꯒꯤ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯁꯨ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯈꯤ꯫ ꯑꯁꯨꯝ ꯆꯪꯉꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣꯠ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯗꯨꯗ ꯑꯜꯕꯥꯔꯠꯅ ꯇꯨꯡꯂꯣꯝꯗ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯀꯥꯞꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯠ ꯃꯔꯤ ꯄꯥꯟꯕ ꯃꯁꯝ ꯃꯅꯥ ꯁꯥꯡꯕ ꯃꯐꯤ ꯁꯦꯠꯇꯕꯤ ꯃꯨꯁꯤꯟ ꯃꯨꯅ ꯃꯌꯥ ꯀꯥꯕꯥꯛ ꯈꯟꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯜꯕꯥꯔꯠꯅ ꯈꯣꯡꯂꯩ ꯊꯨꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯦꯛꯁꯇꯤ ꯆꯣꯡꯊꯣꯛꯄ ꯅꯪꯍꯧꯗꯕꯗꯒꯤ ꯑꯦꯂꯦꯛꯁꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯝꯕꯗ ꯑꯦꯂꯦꯛꯁꯇꯨ ꯂꯩꯃꯥꯏꯗ ꯇꯨꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯦꯂꯦꯛꯁꯄꯨ ꯆꯤꯛꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯜꯕꯥꯔꯠꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯌꯨꯕꯤꯒꯤ ꯂꯗꯨ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯂꯗꯨ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯊꯣꯝꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯝꯂꯨꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯜꯕꯥꯔꯠꯇ ꯑꯣꯏꯅ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯌꯨꯕꯤꯒꯤ ꯂꯗꯨ ꯑꯗꯨꯒꯤ ꯃꯅꯝ ꯐꯪꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯁꯥꯎꯕꯒꯤ ꯁꯥꯐꯝ ꯑꯗꯨ ꯍꯟꯖꯤꯟꯈꯤꯗꯨꯅ ꯂꯗꯨ ꯑꯗꯨꯕꯨ ꯃꯅꯝ ꯅꯝꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯒ ꯂꯗꯨ ꯑꯗꯨꯕꯨ ꯈꯨꯜꯂꯒ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯕꯒꯨꯝ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯍꯀꯥꯝ ꯆꯜꯂꯝꯂꯒ ꯂꯥꯎꯅ ꯈꯣꯡꯅ ꯇꯨꯝꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯦꯂꯦꯛꯁ ꯀꯤꯈꯤꯕꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯜꯕꯥꯔꯠꯇ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯜꯕꯥꯔꯠꯅ ꯁꯅꯥꯁꯤꯡꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠ ꯇꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯦꯂꯦꯛꯁꯇꯤ ꯀꯤꯈꯤꯕꯅ ꯑꯜꯕꯥꯔꯠꯇ ꯀꯟꯅ ꯀꯣꯜꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯜꯕꯥꯔꯠꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯌꯨꯕꯤꯒꯤ ꯂꯗꯨ ꯑꯗꯨ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯇꯞꯅ ꯂꯪꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯎꯅ ꯈꯣꯡꯅ ꯍꯀꯥꯝ ꯆꯜꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯊꯣꯡ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯊꯣꯡ ꯑꯗꯨ ꯁꯣ ꯂꯣꯜꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯁꯨ ꯑꯗꯨ ꯀꯔꯝꯅ ꯊꯤꯒꯗꯕꯅꯣ ꯈꯟꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯦꯂꯦꯛꯁꯅ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯌꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯛꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯑꯃꯁꯨ ꯁꯤꯕ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯦꯛꯁꯅ ꯊꯣꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗ ꯈꯨꯠꯁꯥ ꯑꯃ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯦꯛꯁꯅ ꯑꯜꯕꯥꯔꯠꯇ ꯍꯥꯏꯔꯛꯏ, ꯃꯇꯥꯎ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯁꯥ ꯑꯁꯤꯗ
मसी हुक्चल्लगा थोंग मसी हांगदबा माले असुमने एलेक्सना हायरकपदा अल्बर्टना ए अदुदी हिंसाबी अदुना तुमिङैदा मागी मखुतगी खुदोप अदु लहोरसी असुमना हायदुना मखोय अनि हिंसाबी अदुगी मनाक्ता लाक्ले असुमना मखोयना हिंसाबी अदुना तुमलिङै मागी मखुतगी खुदोप अदु तुमिन्ना लौथोक्लगा थोंग अदुगी मनाक्ता लैरिबा खुत्सा अदुदा हुक्चिनबददी थोंग अदु मथन्ता हांगतोरक्ले अदुबु थोंग अदु हांगतोक्लगा संगदौरिबा मफम अदुदी यामना खुरमी मरम असिना मखोय अनि उप्रांग उप्तुना सिचितुना थोंग अदुगी मनुंगदा संख्रे असुमना संगलिङै तंजा अदुदा हिंसाबी अदु मिकअप अमुक थोरक्ले महाकना मिकअप थोरकपदा मागी खुदोप जौरंदबा अदुदा मै हौना सावख्रे मसिदगी एलेक्स अमदी अल्बर्टना संगलिबा थोंग अदोमदा परप्रप चेलखी अदु मतम अदुददी एलेक्स अमदी अल्बर्टु थोंग अदुगी मनुंग अदुदा यौख्रे मनुंग अदुदा अचौबा का अमा थिंगनखी मदुदा यामख्रबा सना मयाम अमा तरंग पिक पिक थन्ना यौरंबदु एलेक्स अमदी अल्बर्टना उखी मदु उबुदा मखोय हरावबगी ngамखै लैखिद्रै असुमना मखोय अनिना हरावना लैरिङै मखोयना संगकपा सुरुंग मसा अदुगी थोंग अदु गम लाउना लोनसिनखिबगी मखोल ताखी मतम अदुदा एलेक्स अमदे अल्बर्ट जामना पाखतखी मखोय करोमदा थोकदौरिबनो खनबदा मखोय मथा अमुक सारे अदुबु थोंगलब अमा लाक्सरनी खंदुना मखोयना पायरकपा अचौबा खाव अदुदा सना मयाम अरुदगी अंगम्बा मखै हपसिलमी असुमना सनासिंग अदु मखोयना पोरकपा खाव अदु पिक थना हपसिनबा लोरगा मखोय फमदुना लैरी असुमना फमना मखोय करमना थोकदगे हायना खनबा लेपमदी मसदगी अल्बर्टना फुक हौगतुना मखोयना संगलकपा सुरुंग मचा अदुगी खुदोपना हांखिबा थोंग अदोमदा तपना लाक्ले अदुगा येंबददी मखोयना खल्लिबा अदुमक चुमलमखी थोंग अदु लोंदुना लैरमले मसदगी अल्बर्टु थोंग अदुदा हाइफेट काउदुना येंगी अदुबु मसी फावबा लेंखिदे असुमना तौरिङै एलेक्सना अल्बर्टपु कन्ना कन्ना कौरई मसदगी अल्बर्टु पाखतुना सुरुंग मचा अरुदगी मतुंग हन्दुना परपरप लाई मतम अदुदा एलेक्सतु मफम अमदा ममाय ओंदुना लेपगा युंगदुना लैरमी मदुदा अल्बर्टना कैदौरगे हायना हंगबदा एलेक्सना मखोट अदु मथक्ता थिनखी मदुदा अल्बर्टना मथक्ता येंखलुबददी मी असिबा मयाम अमा थौरिना यांखलगा लैरिबदु उखी मदु उबदा अल्बर्टसु स्वाई लाउखी असुमना अल्बर्टना असिबा मयाम अदुदा असुम येंबदा असिबा अमगी फुरिखाउदा से मकोन अमा यावरिबदु उरखी मदु उरकपदा अल्बर्टु मखोयना पोरखिबा मेप अदु खंगनिंग निंगसिंगलखी मसिदगी एलेक्स अमदी अल्बर्टना मेप अदु असुम येंगलकपदा लाइसंग अदुगी नोंपोक मैरमदा थोंग अमा लैबगी मवुंग अमा उखी मदु उबदगी मखोयना लैरिबा चावख्रबा का अदुदा कोइचत चतुना थोंग लैब्रा हायना कोइथि थिबा हौरई तसेंबदी मखोयना लैरिबा मफम अरुदगी नोंपोक नोंचुप खावांग अमत्ता मथोंग मरम खंद्रे मरम असिना मखोय अनिना का अदुगी फगलांगसिंगदा खुतुमना थिंदुना गोप गोप लाउबा मफम थिरई तंजा अदुदा मखोयना लैरिबा का अदु ग्रुंग ग्रुंग निगलई अदुदा एलेक्सना मागी खुदांगदा सिरिबा गाड़ी अदुदा पुंग येंगरुबददी नोंगालमदाइगी पुंग अहुम तादोरमले मदु उबदा एलेक्स अमदे अल्बर्ट पाखतपा असुम हेंजलई करीनुंगी संगलुबनो हायना पुनिंगदा निंगमदबा फावनरकले असुमना मखोयना थवाई वाना असुम फगलांग अदुगी मफम सिंगदा दंग दंग असुम लेरकपना एलेक्सना जैरुबा मफम अमदा गोप गोप लाउबा मफम अमा थिंगनखी मसदगी एलेक्सना अल्बर्टता सिदा लेरे हायना यामना हरावना लाउरखी मसिदगी मखोय अनिना फगलांग अदु करमना होगाइगनी हायना अमुक खलई मसिदगी मखोय अनिना मफम अदुदा करी ताबनो हायना कोइले लेदुना येंगकपददी सनागी थांग सुरी अमा युंगदुना लैरिबदु उखी मसिदगी अल्बर्टना चेंसिनदुना थांग सुरी अदुना फगलांग अदु होगाइबा हौरई असुमना होगाइबदा थांग सुरी अदु मसा मतोमता फगलांग अदुदा खंगफाव फावजिनख्रे मतम अदुदा मना अदुआइदा अचौबा थोंग अमा मसा मतोमतना हांदोकचरई मसिदगी अल्बर्ट अमदी एलेक्सतु
ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯁꯅꯥꯒꯤ ꯑꯆꯧꯕ ꯕꯦꯒ ꯑꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇꯅ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠꯇꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁꯅꯥꯒꯤ ꯑꯆꯧꯕ ꯕꯦꯒ ꯑꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨ ꯌꯦꯠꯂꯣꯝꯗ ꯑꯃꯨꯛ ꯊꯦꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯌꯦꯠꯋꯣꯏꯗ ꯁꯔꯨ ꯁꯌꯥꯡ ꯃꯌꯥꯝ ꯑꯃꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯜꯕꯥꯔꯠ ꯑꯃꯗꯤ ꯑꯦꯂꯦꯛꯁꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝ ꯂꯥꯛꯄꯗꯗꯤ ꯁꯔꯨ ꯁꯌꯥꯡ ꯑꯃ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠꯄꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯦꯛꯁꯅ ꯃꯈꯣꯏꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯤꯕ ꯃꯈꯨꯠ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯣꯔꯛꯂꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯈꯔ ꯈꯔ ꯍꯥꯞꯄꯒ ꯄꯤꯔꯒ ꯌꯦꯡꯁꯤ ꯍꯥꯏꯕꯗꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨꯅ ꯇꯤꯡꯊꯣꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯁꯅꯥ ꯈꯔ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯔꯨ ꯁꯌꯥꯡ ꯑꯗꯨ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯦꯛꯁꯅ ꯁꯅꯥ ꯈꯔ ꯌꯥꯝꯅ ꯃꯈꯨꯠ ꯑꯗꯨꯗ ꯍꯥꯞꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯔꯨ ꯁꯌꯥꯡ ꯑꯗꯨ ꯁꯅꯥ ꯑꯗꯨꯒ ꯀꯣꯟꯅꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯄꯨꯊꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯇꯤꯡꯊꯣꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯁꯅꯥꯁꯤꯡ ꯑꯗꯨ ꯍꯥꯞꯇꯨꯅ ꯑꯁꯨꯝ ꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯆꯪꯉꯛꯈꯤꯕ ꯌꯣꯠꯀꯤ ꯀꯩꯔꯥꯛ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯀꯩꯔꯥꯛ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯜꯕꯥꯔꯠꯀꯤ ꯇꯨꯡꯗ ꯀꯥꯔꯛꯏꯕ ꯑꯦꯂꯦꯛꯁꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯦꯛꯁꯇꯨ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯈꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯜꯕꯥꯔꯠꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯌꯨꯕꯤꯒꯤ ꯂꯗꯨ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯌꯨꯕꯤꯒꯤ ꯂꯗꯨ ꯑꯗꯨ ꯈꯨꯟꯗꯨꯅ ꯆꯥꯔꯤꯉꯩ ꯑꯜꯕꯥꯔꯠꯅ ꯑꯦꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯦꯂꯦꯛꯁꯄꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯑꯜꯕꯥꯔꯠ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯨꯝꯊꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯜꯕꯥꯔꯠꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯌꯨꯕꯤꯒꯤ ꯂꯗꯨ ꯃꯔꯤ ꯑꯗꯨ ꯈꯔ ꯀꯨꯏꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯂꯪꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯄ ꯑꯃꯅ ꯈꯨꯗꯛꯇ ꯍꯤꯡꯆꯥꯕꯤ ꯃꯔꯤ ꯊꯣꯔꯛꯇꯨꯅ ꯂꯗꯨ ꯑꯗꯨꯕꯨ ꯆꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯜꯕꯥꯔꯠꯇꯨ ꯄꯥꯈꯠꯈꯤꯕꯅ ꯑꯦꯂꯦꯛꯁꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯌꯣꯠꯀꯤ ꯀꯩꯔꯥꯛ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯨꯔꯨꯡꯒꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯨꯡꯗꯒꯤ ꯑꯦꯂꯦꯛꯁꯅ "ꯏꯇꯥꯎ, ꯏꯇꯥꯎ, ꯊꯤꯡꯖꯤꯟꯈꯤꯅꯣ, ꯑꯩ ꯂꯥꯛꯑꯦ" ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯜꯕꯥꯔꯠꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯅꯣꯟꯊꯗꯨꯅ ꯌꯦꯡꯕꯗ ꯑꯦꯂꯦꯛꯁꯇꯨ ꯁꯦꯛ ꯁꯦꯛꯇꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯌꯣꯠꯀꯤ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯌꯥꯎꯕ ꯂꯗꯨ ꯄꯨꯝꯅꯃꯛ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯀꯥꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯜꯕꯥꯔꯠꯅ ꯑꯦꯂꯦꯛꯁꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯈꯤ, ꯑꯗꯨꯒ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨ ꯂꯩꯕꯥꯛ ꯑꯃꯨꯛ ꯈꯣꯠꯆꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯂꯒ ꯃꯈꯣꯏꯒꯤ ꯕꯦꯒ ꯑꯗꯨꯗ ꯌꯦꯡꯕꯗꯗꯤ ꯁꯨꯞꯅꯒꯤ ꯁꯅꯥ ꯈꯔ ꯈꯛꯇꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯊꯥꯏ ꯍꯤꯡꯍꯧꯔꯤꯕꯗꯨ ꯐꯔꯕꯅꯤ ꯈꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯣꯔꯛꯂꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯣꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯦꯖꯤ 2ꯒ ꯈꯔ ꯍꯦꯟꯅ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯈꯤ, ꯑꯗꯨꯒ ꯁꯅꯥꯁꯤꯡ ꯑꯗꯨ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯅꯅꯕ ꯍꯥꯏꯔꯛꯄꯗ ꯑꯍꯟ ꯑꯗꯨꯅ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠꯀꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯃꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯉꯥꯛꯄ ꯑꯗꯨꯒꯤꯗꯃꯛ ꯑꯍꯟ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯀꯠꯊꯣꯛꯄꯤꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯉꯥꯛꯄ ꯑꯁꯤꯅ ꯃꯈꯣꯏꯅ ꯁꯅꯥ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯣꯠ ꯃꯥꯟꯅꯗꯕ ꯑꯃꯅ ꯑꯃꯗꯒꯤ ꯂꯧꯅꯝ ꯇꯧꯗꯨꯅ ꯍꯦꯟꯅ ꯐꯪꯅꯕ ꯍꯣꯠꯅꯔꯨꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯍꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯜꯕꯥꯔꯠ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯅꯥ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯜꯕꯥꯔꯠꯅ ꯌꯦꯟꯅꯈꯤ꯫
ꯑꯁꯨꯝꯅ ꯁꯅꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫